Nganbaga James ka nganboy mayum dala ami. Radha de maja halakpa ubada harauna chinchilai. Adubu nganba karimata hairamdana magi kada changki. James nganbay matung inaki. Radha di tauriba mataududa angakpa haibadu oiri. Nganba magi rumda changakduna khangba ngamdana milu pirang sintaduna mingseladuna kutumta sinduna saphukanna thomi. Mingsel adugi kaikhraba mache singduna thinbada nganbagi makhut adu ina punga ngangkhri. James pakana chensilaktuna nganbagi makhut to fari. James nganba yengduna kaino nangna torisiba nangbu ngawraba. Ngawri aina babu kaya ki matik thajaruba aduga madi ahenbada apambi oirami. Bai thajabu ahenba pambi na haibadi nanglan kani. Tangai phadaba maram amadi soidana leram kare. Nganba nokningdana noktuna kari tangai phadaba maram phana lerabasu maingonda hairakpadi yaina. Bai kuchi yam toy hospital jasila ai chalo. Bai lao nganba sauna James inthokduna ai chalui asina tromana pamlibado bangi ningba thungnaba haiduna ai nungthilnai da hona jaki. Aduga mana ifam da chirol tob oiramaba. Bhai ayam da wari ai khangba ngamdre ayam da wari bhai. Asi haiduna leimai da phamduna kapchari. Bhai ai mabudi thamoi sina nusikibani. Maga unarani khanbada kaya da harauna lakibani. Adubu mahakti ahin bita pambi nungsibabu kari sulaitana khanbi oirami. Magi matakta aina laman soidana khungare aina ngasi wari basida yena mabusu hangare madudada aigi thamoina pengani. Asi hairaga haugatuna washroom chanki. James tawfam khangdana lehawi. Numidangki matamni paikhomba party ama lei haiduna chatkirami. Nungdang chak ising toptuna ibem halga bimolgasu tumba changnakri. Thaja TV du tharaga mapuroiba halakpa ngairi. Pungsu tara tasilakle. Thaja tumningman khiduna sofa duda ngaihak uitharure. Paikhomba thong hangdokduna changai. Masadu yusu khara ngawi. Thaja sofa duda tumduna leirambado ubada masado hairang tawduna Thaja manakta changai. Thaja tumlibaduda yengduna Thaja Paikhomba kauribado Thaja tumthabada ngairib oibanina taramde. Paikhomba Thaja gi masadu nomduna Thaja handakti Thaja mikap thoklai. Paikhomba halambada ubada da kiam korege halakpa aidi tumtharura mali. Khoidada alakpada ngairi. Thaja machin haifit makutna khumduna da nangyu thaklairo. Imanamana yamandadana ngasidi khara thaklai. Da aidi yu thakpasi yam pamdi. Nangna pamdrabanina ayang kaidi thaklara. Asi haiduna table du thengjinduna tuge tawi. Thajana paikhomba ngai. Thaja paikhomba da yengduna da khada phajana pothabiru lao. Paikhomba Thaja da yengduna ado ayu tholaga lai haibase ima hoi pabungoi khangan byade ko. Ahairuba lao kada ningthina potharu lao. Asi haiduna paikhomba samduna kada pura ami. Paikhomba bu phamung da phamalaga khumuk to lauthoi. Paikhomba Thaja da yengduna piri tawduna Thaja nangse aina de yam nungsibani. Odo nangna de aibu nungsibide. Thaja de paikhomba na hairakliba waduda nokningbasu phawrami. Adubu khangjinduna aina da nungside haide kana haiba. Kana su haide. Ado nang aibu nungsidabra. Da putharo hayeng hospital se pathengani. Asi hairaga chatke tawi. Thaja khudang du khangfa pharai. Thaja su tunghana yengai. Paikhomba Thaja gi khudang du paiduna manakta khangching sili. Ani du ngaihak mitka yengai.
Ngasidi thajasu paikhombagi nungsilangda thuri. Asumna ahingdu haukhri nong sungali. Ngasidi thaja haugalakpada ibemhalna thabak loirami. Ibemhal mamau tholakpada ubada. Ibema nang haugaledana. Imadi na saga ngamjabrana khallure. Ima aina sum tawrusu yabasibu ima kay tawbiramino. Ima se exercise oina tawbanida. Nang haugatlabanina irumay thajaruro. Ima sungasidi chakauba male. Ima asi hairaga imungda jangkhri. Radha mapuroibada pakhatna kauduna changai. Moi pabo. Chawthoisu taraduna tholei. Kaidawlage nangna ayuksida ipa pakana kauridubo. Hona chanupadu leiramjei. Karinone hairisiba ayuksida. Madi kadaida. Natraga walking jatkijalo. Karaidagi walking no. Nongmadasu walking jatabadubo magi garidusu leiti. Ngaiko pakatkino. Ai ibungo James da hange. Asi haiduna phone do lautoktuna James da call tawrami. James kanna tumi phone lakpagi ringtone duna tumba kairi. Mamiti pangda machinda soli. One phone tawrisibu kanano. Asi haiduna phone do paikali. Hello. James, ai nganbagi pabung nine. James di wadu tabuda mamitu kangsing singi. Kailerigi pabong asungana. Aikoi nganbadu leiramjene. Noidaga lakpra hangena tawrakpani. Babo, aikoi sidadi lakti. Lakti haiba. Oh, ado lakladi pabungda pau pirauko. Oi pabong. Chawthoisu phone thamki. James phone duda yengduna. Karaiduna mana muleiramdushina. Asi khanduna nganba number du tawshili. Adubu phone di chatlamde. Paikoma mikap tholei. Makoktu suyam ngaurami. Ngarang ahingi thaudok singdu ningsing ai. Paikhomba nokfe tawjei. Tanja duda thaja su makutta jakap ama paiduna changai. Thaja ngasidi paikhomba ubada ikaiba pharami. Da cha. Asi hairaga chado table duda thanamaga chatke haina tawi. Paikhomba thajigi khudangdu paiduna manakta chingsili. Thaja Paikhomba makhutu kanthokduna. Kaina tawriduba aisi irujarabani. Asi hairaga hagutki tawi. Paikhomba nukmi tawduna thajagi makhutu fai. Thaja paira da thadu haibani. Ai chak thongnu doineba. Thongu nangniba. Nangi nushirabi mai thongse mitpengna mukta yengkigeba. Da thengi haibani. Nangse Phadi phajabajani. Yangnim kai ben basuk nai hengnai de. Tanja dudagi tungdagi. Ho haugatlo. Horen pen rifau yengo. Asumna ibemal noktuna hairei. Thaja ikai manduna ka dudagi senthokri. Paikhomba mamada yengduna. Ekhoi masidiba. Mi ikai ni kai ru khongde. Ibemal changsilaktuna paikhomba gi manadu paidun lei. Karigi ikai ba. Kay noi ba nai ngaurubo yuga thakladana nang mangai ne ima nai ba ai matung thakjararoi ba ibemal makhutu thadoi nangnadi khangla maroina khangliba ngarang nang yu thaklaga lakpado ai uribani aina ne hayeng oina phajana thilagi tawbani adudi imana bisingna yamandabadai khara thokpani mi namana bana yadina hu thao hairasu thakpa tare ni nang Hoidi aisu thaoiba mi sum taste tawbai thakpani matung manau ne adumaina ga tawraba yeng hawgalu thengi hogo jarage pale ibemal su thokri paikhomba hawgatuna washroom changki nongtelgi matamni nganba yu fulda thaktuna thaja makhoi ani unakiba chingya aduda laami chingya uraga machinda suli Nang pelaba natro. Aina sumna tawbusi natro. Nang naging libase. Aina nangbu kaya kimatik nuksijab. Aduga nangna. Asi hairaga tusinduna uprang uptuna tay. Misna su laptak na urami. Misna ngan bagi manakta jangai. Misna ngan mana tawrami ba matawdu ubada ngagna.
Danganba nganba khonjen kalap khanano asi haiduna misna gi mai kaidi geng thorai misna oiramba duda nokningdana noktuna misna nang oire Danganba karino nang tawrisiba misna nungaiba haibado masi oirame matam amada nungsibana aigidi pumnama khanjaruba adubu ngasidi ihona aigi marupuri misna karigino nupi noina ahenba su yamna pamliba Danganba misna nangsu khangliba natro aina thajabu khayagi matik nuksije haiba Danganba aisu khangi Danganbana thajabu kayagi matik nuksige haiba thajanasu Danganba bu yam nuksijabane Malaibu nuksibairo nungsibabu karisu leitana khanduna ahenba thiduna jatkibada mahak naibu thamoisina nuksibu oiramabadi chalamoina Danganba thajana luhongkribada tangai phadana hongkibane nganba ngakna misna de genduna kari karamba tangai phadaba Danganba jatkraba matung Danganba hoige mana asi haiduna wari pumba amata chithadana lirami nganbadi wari adu tarubadagi murti amagum lengdana leikri misna kaptuna Danganba luhongbase thasama sana yana hongkiba natiye thajado ahin kaya tumduna kapchaki madu pumnamak Danganba bu nungsibaine aigi ta thajadi ahin bi pambi natiye aigi mamakna asi hairaga sauna gari du thauduna chatki misna pakharna Danganba haina kaujawi somda paikhombasu thabak chatnaba haiduna mafi seli tanjaduda thaja changai da chak thangdu charamura paikhomba thaja de gingduna chaklaire kudamse amukta polulo thase nangai be am pamsilakadari kudam panba phau aingoda hai asi haiduna changsilaktuna kudamda pali paikhoma makut aniduna thajagi lengjumda thamduna thajana kudam pali badu nungshini gingduna thabak chatabi nangsi samaina sum yengaga leyu kain hairade nungai ni ngasai sapuda penjuba law ai chak thangduk lamagi paikhomba nokfi thajagi mamaida tare iba saido khongat biduna nangi sakse urade chaka jara su yareda pukaloi thali adudi hayengdagi chaksaruk hapuroge ayenglaga pukthali hairabanina paikhomba thajigi khazaidu siktuna nungsibana itusi thaja khazaidu paiduna sugatuna naida khyamnagine se yengise asi hairaga khajaida nungsina chupirami thaja sugatuna asi hairaga paikhomba-gi manangalda khubakna thai chakthangdoklamagi lauko asi hairaga kumthaki paikhombasu nokfe tawna yengduna lehawi Radha macha hanjilaktabaduda pakatjarami mapanda machabu halakpa ngaiduna leirami tanjaduda nganbasu garido kanna thauchilai garidagi kumtharaktuna mamagi manakta maithongda asauba magi saktamga loinana changai Radha macha halakpa ubada harauna nangbu karaida chaluge imadi pakhatlurabani nang pabungsu nangbu thiba chatkibani nganba mamada munna yengduna ima kakara jinthabudagi kari maramgi lautholiba Radha majada ngakna yengduna icha thoiba aibu ima thaja mayumda chatuna ima kari haibiruge imadi karisu haidina thajado imanasu ichada ichadawna khanjaribani nang kakara jinthabak tokkibadudi aikhoina to haiba natena masana tokjekhibani ima nachada kayam kuiba phau namthau togidoinu nacha asangbudo loina khanglaga laklabani imana thajigi mayumda chatuna karisu lanjadrabi thajabu thina ngangkhiba nachasu ngasiri khangi hai lairasu datnabido ima oiba pamdine aikhoiga thakhenai ne imana tawribase nangi phanabani ibe malin thoiga nanga luhongnaba thorang loirabani nganba mamada sauni gingduna ima nangse aibu hek pokbiba imani ko
Macha ya pamba budi sena hena maru ere na ta. Ima namo iba pamjariba linthoi gal hongna basili ba thorang mapoksima gi de oithok ta ban. Ngasi de gi nacha gi jingbal de gi ima haibo wai da haiki da busye. Asi haira maga magi ka da janki. Urada macha ni chatki badu gingduna. Icha thoiba. Pai khomba chak chaba loiduna thabak chatna ba haiduna tholei. Thaje imung dagi chen tholei. Da phone karame. Thoina karame nangna pi ba tholang na ba. Dharang se yang ngusine. Nangna na truse. Aina kaida. Nangna kanana asugam nu shira mo haige. Yar chalo chak. Ado horen kay lero haino. Singju lero. Oi lereke phajana lero mo ko. Hoi. Pai khomba thajabu nuksine yenglamaga gari du thauduna chatkirami. Thajasu nokfe tawna imung du changai. Ibem halsu chakau ba chatna ba haiduna loisinduna tholai. Ibem hal mamau bu ubada. Icha thoibe ima chakau ba chalukhige phajana leiramu ko. Oima. Ibem hal chu chatkri. Thajasu magi ka da changai. Tanjadu da fola malai. Thaja phone du paikhatuna yengi. Misna oirami. Thaja nokfe tawna phone du paikhatuna. Hello, Misna. Yam nungai kramalida mi machadi phone gamta tawbirakidrene. Aisu tawrake tawraga thabak mayam sida hekta kawba. Thabak sinbai kawriro natraga romance tawringai da kawriro khangba natte da. Ho thabak sinbai ni chinbage. Adu Thaja nang paw ma taraba. Kari paw no aidi tadi. Dangan ba tholei. Ha. Dangan ba tholei haiba. Oi, tholei. Magi ma tawdo yam nungaite. Mayam na kape. Ngarang do chinya da leirami. Yusu thakpa mali. Misna. Da James na haibada. Dangan ba na nanga amuktang unaninge na hai mali. Amuktang unaraga nangi haining basing do haigera. Misna. Ay maga unararoy kita. Unarubay ka na basu laitre. Haujikti aisu yung mamagi mawairabani. Maga unaraga ipuroy bagi jatsokani. Pare, nang na dumay kalade. Adu nangsu napamda nung patok tilak yarin. Noy hero ga sunglak kalakti. Lakto ne. Ado da James na bani de kamay tawrige. O madoy ni pado pala ano oe. Kay ginaisa. Nongan ba dagi numitaba pao chile si na muktoy ba. Atati chelo kaino. Ngamkiro maugoy ba. Noy di hauju nungay ba loy bani. Ay koy di wali. Noy di mau oy bani kaina ngantaga hawgatana irujaraga duka tharam duni. Adubudi chumi. Leishari ngay matamdo yam nungay bani. Haujikti phangdrida. Aduna ay koy di leisagini. Tabaga sum thagi duni. Asumna nok tuna wari sanari. Somda ngan ba pen da ba henman kibana mayum da hanjani kangri. Yuda haktuna leiri. James su ngan ba ki manaktala ami. James ngan ba yingduna. Bai, kayo nang nahantak marak tawris siba. Thaklam da ba yusuk na thakli. Bai, masini punsi hai beto. Loyum da chalasi. Asi haiduna ngan ba buching khali. Ngan ba James ki makutu kan thokduna. Aigi yum leiti bai. Bai, nang na sumain tawraga imaga babung gadi kumai tawne. Machagi puning ya pamba kangbida ba makoy ya igi mai pa. Nate. Makoy di machada gisu sena hena luna lawbani. Bai. Ay na nga si wari basa makoy na wahan bani. Bai. Thaja yawda na hingba ay ngamui. Ay am wari bai. Asi haidu na kablak lami. James su ngan bagi matawdo da nungay jaramde. Bai. Nang na wari ba do ay sukangi. Ado ba pang namak to hawkri. Auzikti nangi anoba punchi lambi ama hawnaba tawsi. Imaga babunga na hainariba nupido nang yaro ba. Bai, ay madu ngamray. Ay ki thamoy da Thaja natana kanasu laybi yarui.